Indo-Myanmar border paring the KNA-B ki lanmi kiyamarum operate tawduna leiri hari. KNA-B ki Cadre samo changkhre kamjong site changkhre sinai camp ta leiri ba KNA-B changkhre asi tharaga KNA-B ki apunba strength Sani the Kisatu room Oigadaba Siki Manung the Tankai Amadi Manipur Galona by Indo-Myanmar border the operate Tauri Hadi Indo-Myanmar cookie WhatsApp group Taki Pama Pao Mugimatungina Eke Hawkip Kawa Mana Facebook the Pondok Libawa Pamasi Paladuna KNA-B Defense Secretary Paul Niogi Lising Makada Guerrilla Warfare Hosik Eastern Zone the KNA-B Cadre Samo Yankay Kangalaga Kuchukulai Matik Sana Piduna Kamjong Amadi Ukrul Sata Cookie Singbo Ngak Senabagidamakta Tajan Kibane Masida Indian Army के ऑफिसर करना मतेंग पांगे है न थजनरी हाइडे पाउसना है KNA-B ईस्टर्न जोन नागा सिंह फाइट तौनना बा वासक लौख्रे कुकी सिंह नमना ताब चुराचांदपुर कांगपोपी अमदी चांदेल डिस्ट्रिक्ट की लमसिंग अथबु मतम द लौसिंदुना KNA-B न कंट्रोल तौदुना थमनबा अराउंड द प्लान अमसु लैरे है न कुकी WhatsApp ग्रुप तगी फंगबा पाउसना मखा तारे Bom Pokhaibada Tauductor Lake Kidraba Mahiro Oinam KNA-G ki Anirak Suba Kumon Tauranga Sipang Tokre. Danamajuri University ki campus the Bom Pokhaibada Tauductor Lake Kidraba DM Science ki Mahiro Oinam KNA-G ki Anirak Suba Lake Kidraba ki Kumon Taurab Nasi Lake Kidraba ki Ningsing Kubam the Pang Tokre. Kumza 2024 ki Nasi Ginomit February Kulum the Ginomidang Pung Mapanum Taba the Tokiba Labak Tiba Taudo Aduda Lake Kidraba Mahiro KNA-G ki Kubam the Miam Hika Leka Tambagalunana. Khungsat amasu satke ngasigi thoramadu de saruk yakba mahiroi lop amsu gi brus pebam na phongdokhibada laibak thiba thawdo aduda DM Science ta manga suba semester tambata natana amsu gi thawmi amasu oiriba KNA-G bom na panbada gi laikanaba ngamdana laikhidabane loinana mahiroi amana tamthin sokhe Manipur gi ihau kayada amadi mahiroi khunai gi damak sen chungdona lakliba lup asina lenga ki amadi khulai paiba singi asoiba gi mayokta lepluba matamda apha apun asiana amadi aki tujungba kian nangdona lakri haike mana makhata na hai 2024 da thokiba thodo asiguma makhata na mahiroi khunai se da thoktaba oisano thodo sima amsuna awangba thakta yanindaba phongdokpa galonana thodo da senari ba mioi khudima miyama mangda khanghanduna loke oba matik shahwa cherapi na ba lengak ta taksinduna lakhe da mihat pasing miyam khangna puthokpiyo haina pahana mari lenaba singda puning singsin ke nakalamrom da ngasigi ningsing numira tu mari lenana mahiro singi oiba mi phama masu pangthokhe numidagi matamda maida katuna awabasu phongdokhane haide Coffin rally chatuna solution porak na bataksin kani hana phongdorakre laikhidraba MLA bungjagin baltebu ikai kumna bo otpoina Coffin rally chatuna Manipur state ta thokliba matam sangba ethnic crisis asigi political solution porak na bataksin kani hana civil society organization singna lak thokre wafam asi Surshanpur district ki prominent body sing oiriba mar inpui Mizo People's Convention amasung Zomi Council singna MLA Bungjagin Bartena Laikidabada Nuaitaba Madi Awabu Pongdok Pagalunana 2023 ki May 3 da ki Manipur da Horokiba Kaloki Iranga Sinamaram Oiraga Housing Miamna Awa Ana Kianang Libasi Center na Remand Tauduna Political Solution ama Porak na Bataksin gani haike Laikidaba Talon Esigi MLA Bungjagin Bartena 2023 ki May 4 da Iranga Sigi Manuksana Mob Singna Rims Road to Satakiba attack aduda Yamna Thina Soktuna Matam Sangna Lakanaduna Lakibane Adubu Libak Tip the Tasi Kunmat the Gurugram the labor private hospital amada laikidabane organization sing asina punna thadrok poseror amada pangthokadoriba Coffin rally asigi sabsaba matam amade mafam hauzuki oina haiba laitrabasu miyamna practical tawnanaba appeal tawkhe baltegi mathawmangam pangthoknaba sem sakre hade Talon Assembly Constituency ki MLA Bungjagin Barte ki Thawa yaudrba haksa ngase angan bada mahaki ponapam Surshanpur district ki Dorcas ping da purakre hayeng mahaki aroiba mathau mangam pang thoklaba yai haidi MLA Balte ki Thawa yaudrba haksang adu ngarang New Delhi airport ta ki Mizoram da laiba Aizol airport ta puraklaba matung Mizoram ki Chief Minister Laldu Homana ikai khumna bo ullaba matung Manipur masung Mizoram da tainaba da laiba Tuibai Turel Phauduna mahaki ponapam Surshanpur ki Dorcas bank tam nanga si purakibane haide MLA Balte ki Thawa yaudrba haksang mahaki mayum da purakpa matam da khunja lising kiana lambi gi matai da leptuna ikai khumna bo utke MLA Bungjagin Balte ki Thawa yaudrba haksang ase Surshanpur ki Dorcas bank Talaiba Mahaki Mayam the Poroklaba Matong community leaders sing CSO sing Miam Amadi Marimata sing na Ngasinumidang Supa Lining Lyson Gitorum Sataduna Ikai Kumnaba Utkani Haide Wangjing New Market ki Dukan Amada Bom Pokai Halamle Dukan Ani Ama Ata Thokre Hade
Thawal Police Station ki manung sanba Wangjing New Market ta kwa maru mana yonba dukan amada masak khangdaba singna bom lang senduna pokhai halam lei thangnana leiba dukan ani yauna akai toy thokre hadi thawdo sing arang numitang pung 10 kun thraga nipan rom tabada thokibani bom lang silam liba dukan adu hairok pa 3 tarang bom leikai bamo leiraktagi ning thousam Bijen Kumar Elias Robin Singh sahini phuga manga apok pa leikidraba angang sing na phambani hadi Bijen Kumar hana Indian Army oirambadagi thabaktagi potharaga leibani hadi paus na makhata na hai masak khangdaba sing aduna bom lang senduna pokhai halam labadu da dukan adugi shutter da bom masena phauduna satkibagi dakphom sing leiramki amadi thangnana leiba Laisram Shanti Devi Kobi amagi khongop yonba dukan su akai toy thokibaga loinana Shanti masa su dukan aduda hinglektuna leibani bom pokhai halakpa amadi mahaki potpham thampham mai chalakpa aduda pakhatuna Shanti su gyan mangduna wantharaki haidi Maitai Chothe Kabui amadi maring phurupuna ahanba oina sajibu noma panba chairau ba thoram pangthokadori Sanamahi Lining San Libalamdam asigi yellow phurup oiriba Mitai Chothe Kabui amadi maring phurup punsenduna ahanba oina sahi hoba sajibu noma panba chairau bagi thoram pangthokminagadori Tauramasi phurup mari asigi lusingba sing punsenduna state ki thakta apunba kangle yellow phurup sajibu noma panba kumhai festival committee haina Mingthon balup ama semduna pangthokadabani haidi asiguma thauramasi pangthoknaba honariba committee asibu lega namasak khangbiduna sahi khudingi thauram pangthokpada mapung phanaba budget senpham hapinaba appeal tawrakle Amaramda Lining Sanamahi Temple Board ke Kabui Laisangi Sanglakpa Kamson Gamumai Kabui bu hariba committee sigi chairman oibaga loinana vice chairman da mathang sena Thau Jatra Chothe amadi Maisnam Ibobabu Khankhre chairman amadi vice chairman khalabasing khodaktagi thau pubagi ayaba ngasi Lining Thok Sanamahi Temple Board ta pangthokpa pau ki mifam amada board asigi VP Vidyapati Sanjamna lakthoke Lining Thok Sanamahi Temple Board ki mijama khada thauramasi committee sina senduna hadak sahidagi hauduna lakliba March 18 da Chothe phurumna khundarba Bisnupur district ki Lamlang Hupu village ta pangthokani hadi CM Khemchana Union Minister Nirmala Sitharaman amadi Rajnath Unakhrei Home Minister Amit Shah amadi DGAR gasu ngara unaki hairi Chief Minister Yumnam Khemchana ngasi Union Finance Minister Nirmala Sitharaman Union Defense Minister Rajnath Singh BJP ki President Nitin Nabin ga unakhrei khongsaradada Deputy Chief Minister ani Nemcha Kipgen amasung Losi Diko saruk yakhe Chief Minister na Finance Minister unabadu da state asida tangai fadana tawdaba yadaba sakhot thorang kiyagidamak sel hena thadabina bataksin ki hairi Chief Minister na lusingduna ngarang su Union Home Minister Amit Shah unakibaga loinana state asida hojik tongan phurup singi marakta leiriba sayat na ba kaya kohanana ba anauba lenga da lokaliba thorang singi matangda mayek sengna paudam khi Deputy Chief Minister ani yauna unakiba da Union Home Minister na Manipur da ingtapa pribam hanjil hanana ba amasung Hiram Kudimakta Kumang Sauksin Hananabagi Matanda, Center na Pangba Yaba Mateng Pangani Hana Tazaba Piraki, Kaluki Rang Maramoraga Lanzena to the Lady Sing Kundalita Hananabagi Damak Tabakta Henry Yang Sangduna, Matauta Tabak Toram Sing Paikanaba Union Home Minister na Kanghalaki, Chief Minister Secretary Tagi, Tadoroko Serol Amana Pungdo Primadade, February Mari the Yumnam Khemchana, State Asigi Anova Chief Minister Oina Wasak Lauraba Matungda, New Delhi the Union Home Minister Amit Shah Haktengana Unaba and the Kesina Hanbane, Chief Minister Nalusing Bomihut Kamboduga Unabada, Hose Tongan no Purup Singi Marakta, Sangtok Sangsenyana Dribasigi Matang the Union Home Minister na, Anovalangaki Maike the Paikalak Libatabak Torum Singi Matang the Kumna Kanaki Haide, Nakalamaram the New Delhi the Labour Manipur Baban the Director General of Assam Rifles Lieutenant General Vikas Lakhira Laktuna Chief Minister Yumnam Khemchana ga unakhrei unabadu da state asigi law and order gi matang da kupna khanaki haidi Piklaba state asidagi puthokpa film show malem da phida kanba ngamlei Manipur gi film bungna India gi ahanba oina BAFTA gi best film award phangkhrei Manipur amadi India ki yamna sauthuk saningai oina Lakshmi Priya Devina direction piba Manipur film bungna British Academy of Film and Television Art BAFTA gi Best Children and Family Film category da Best Film ge award phangba ngamkhrei ngaseyo angan bada London da laiba Royal Festival Hall da pangthokiba humdraga mapalak suba BAFTA award ceremony da bungna Hollywood ki nominate tawbada yawriba achok film Jutropolis 2
Lilo amade Stitch amade France ki science fiction movie Arko bumaiti piramduna children film category da indagi oina ahanba BAFTA award phangkhibane. Excel Entertainment, Sockboard Entertainment amade Suitable Picture na punna co-produce tawba Manipuri film asida Gugun Kipchen Bala Hizam Angom Sanamatom Jenny Khuraina Singmana Sarugyari Lunana Dronet Singangbam Aku amade Zubin Balaporiana film asagi music pide film asagi screenplay su director oidiba Lakshmi Priya Masana oide ngasi pangthokiba BAFTA award pibagi thoramadu BAFTA gi president su oidiba Prince Charles Princess of Wales Catherine Hollywood ki saknaraba actor Leonardo DiCaprio Timothy Chalamet Michael B Jordan Kate Hudson amade atai saknaraba kiana sarugyakhe award lobagi waroda film sigi director Lakshmi Priya na khurumjari haiba wahaina hodokpaga loinana Manipur thokliba irang na mayum makai lejadraba internally displaced persons sing angak sing amadi irang mayak nariba Manipur gi matang da miyam ge pungning sing sinkhe Manipur film bungna lemjaningai oiraba BAFTA award phangakpada Manipur gi chief minister YKM chana thagatpa phongdokpagi warolda hai Lakshmi Priya na piklaba state asigi art and culture bo Malem gi phambakta masak tak pangam libase yam sauthok saningai ne matung tarakpada mahana maming leba film kaya direction piduna Manipur bu malem da sakta lakhigani haibagi thajaba lei haina phongdokhe Buffer zone sing asi tribal sing ge amatangai raba sil ni haina kotu na phongdorakhrei Buffer zone sing asi sing amsung tampaki marakta khaidokliba lei aduni haina committee on tribal unity kotu na phongdokhibaga loinana Imphal Valley community ge members sing Sadar Hills Kangpok piyauna Kuki zone namna khundaba mafam singda ngak senba amade sep piba ngamloi kotu gi akanba warol yawba statement amada buffer zone haibasi sing ge mafam singda tribal community sing ge constitutional safeguard taunaba amadi makhata na violence thoktana ba thambal zone sing ne hairiba zone sing asina tribal sing da makhata na physical atrocity sathaba barrier amagom thamlibani haire Manipur center na BJP na lusingba anobalenga ama semliba se criticize tawraduna center ge khongthang ase minority oiriba Kukijo community singi political economy ama security pu thoksa taba khongthang ne kotu ge core oiba demand palladuna hai Indian constitution ge article 339A ge makhada committee amadi zomiam na taliba demand union territory with legislation CP bagi mohota force political reconciliation oina singi Kukijo amasung Valley ge mitai sinduna Ginan normalcy oiba yaroi makhoi ge demand sing phongdriba phawba tungkoiba santi amasung normalcy porokna bage manglal asi mami sabli haida statement asina phongdorakle Bosem na lauba ICSSC exam ngasidagi haukhre not supply toramba mioi ani Xerox machine ko kona na phagat khre Board of Secondary Education Manipur na lauba ICSSC exam ngasidagi tongan ba exam center samaga homphuma thoida pangthokpa haukhre exam asida IDP mahiroi sahunga maudra ni thoi yauna punna mahiroi lising kuntra taruk satret kunga manga parikha thari Apuno mahiroi lising kuntra taruk satret kunga manga asagi manungda nupi masa mahiroi na lising tarani pan sahum yangkai adugo nupa masa mahiroi na lising tarani pan sahum humudra mangane Yamna laibak thibadi ngasi exam asigi ahobu numita Thobal district ki yaripok ta leiba PLC Academy da hangba exam center da mahiroi singda not supply torma mioi ani makhoina sizinaramba Xerox machine yauna atai polam kiaga konana Indigenous Youth Association kanglaipa ki thongmi singna phagat khre haide Bhopal da class 10 ki mahiroi amada thangna kunga tarelak thilam le haide Madhya Pradesh ki capital city Bhopal da leiba snooker club amada class 10 khakta tambada ngaiba mahiroi ama thangna kunga tarelak thilam lai thangna thilam leba mioi aduna thaudo adugi CCTV footage social media da thagalakhe CCTV footage ke matungna club adu da sahi nauriba mioi anikak sanglakhe ngahak lairaga makhoi adina class 10 tambada ngaiba mahiroi adu da subna ge second kunthra ki manungda kunga tarelak thangna thilambane phibam thina soklo mahiroi adu manangnak hospital amada pukhatuna laikanare Gautam Nagar Police Station na konba mafamda leiba asopun pamasadu snooker club aduda yamna thina sokunu lakpo thengnakhe thaudo sigi matangda chathaba investigation report ki matungina laman khumbagi moongda chahi nauriba mahiroi adubu thangna thilamba oigani hari numit kharani ki mamangda snooker game amaga mari lenana ningai sangdana bagi thaudo ama thoke thangna thilambadagi soklobanu pamasadu na miyoi anida khut thakibagi thaudo amasu leiki hari
Iran Indian Sing Thorak number government advisory talk Hari. Ministry of External Affairs na Anowa advisory ama talk Bagaluna. Iran Indian Punama Kudatagi Thorak Nabakangan Cray. Iran Amasung United States ki Marakta Sound Unkana Podagi Kudung Tiba Tropo Yai Haiduna. Anowa advisory as it talk Bane. February Kungatarukta Iran Amasung US na Geneva indirect poina home suba round ge Warisana Nabatorang local Lakaba Matunda. Ministry advisory as it Thorak Bane. US President Donald Trump na numit taramani ki matam tha ki baga loinana haliba matam asigi manungta nuclear deal ama khuyek pina daba thoklabade Iran yoina laibak thiningai oigani haina section warol pk aroi boina nakalan ki marakta yasinaba purakna bagi pandamda indirect oina February 13 ta wari sarana bagi wafam ase asumbani haina Oman ki foreign minister Badr al Busaidina confirm tauke haide India da thoba matamda robot ki lanmi leiragani haina DRDO na phongtokre artificial intelligence na laboratory amasung science fiction gi pan lanthoklaga anobu matam gi defense system maru oiba thodang lawgadore New Delhi da pangthokpa India AI Impact Summit Defense Technologies Dr. Z Satish Reddy na hai lebasigi oina athoma tamda robot ki lanmi puthopangambagi phibamda leire Defense Research and Development Organization DRDO gi chairman su oiramba India gi defense establishment gi maru oiba advisor Dr. Reddy na makhata na hai matam gi awonba matungina hiram khudimakta AI yaudaba yaraktre civilian natraga military gi oirabasu nauna puthokadaba polang khudimak AI yaudrabadi sanafam leiraroi singthaninga eba maongda AI na defense sector da achawba mafam kanbaga loinana athuba matamda robot ki lanmi puthopa ngambagi phibamda leire haujumaki oina surveillance ka mari leinaba system amadi autonomous platform singda AI sizinaba haure AI na maram oiraga matung tarakpada malem gi tongan mafamda soknagadaba lanpham singda robot ki lanmi su sizinaba hauragane masigasu mathakta teng lan gi gari aerial vehicle ising manung da thauba submarine amade atai khulai punamak AI sizinaragane AI di yumpham oiraga semgatpa nongmai amadi nongmai maru sizinarакadaba maramna lanpham khudimakta khomi lanmi thajanbagi mahutta robot ki lanmi ngakta oina sizinaba hauragane haire karamba matamda robot ki lanmi singna ngamkhai ngakpagi thodang lawgadage haibagi matangda Dr. Reddy na haike haujumaki oina matam thaba ngamdrabasu humanoid system semgatliba maramna athuba matamda robot ki lanmi singna ngamkhai ngakpagi thodang lawragane haibagi thajaba lei amaromda China na humanoid robot sing sizinaraga lan gi sajal tawbagi video footage ama viral oirakpa thengna kre China na official oina robot ki lanmi sing lan gi tharang tohanbaga loinana lanpham khudimakta sizinana bahona de haire adumoina mak China na thadorokpa video footage AI gi mateng lawraga semdok sadokpane haina maikai kyadagi phongdonarake mamangda China na robot ki lanmi sing sizinaraga line of actual control LAC da ngamkhai ngakpagi thodang lohale haina claim torpa leikrabane China ki maroiba company ama oiriba Unitary Robotics na handak tami oibadagi hena haithoi singthoiba robot ki lanmi semkalaga mathau tawhale haina phongdokpa leikrabane